election mayagi ba mit asida praja sunda asumba adigla shu khangma kanano adigi kanana kali tawi manipur gi kuwari khangma kanano hana kaba hana gi sasun to ba kang gi miutu amu hana kahaga akoi da kana ba phangadra ana phangada ba diare phangoidra phangoida borgati mayuk tu tawtare adi aduna ta batuda party amta pamde independence na bu pharani haina khanbara haiba mayam se pros and cons nei narada akoi botha da chumme amma harada party amagi akoi michang leite khanna nabi ke wakalon do pi wa hanagi ruling party da kona bot pi ba chumra chumba ya bagi maram le ramgani adhi hanagi ruling party ga hoji MP odiba minister odiba sa ma ticket perite dana ama singi sa ama sili sa hanagi si kari to bagi no mayamna pangmi haidra pangde haidra adegi mo sili jala anu basili basili hanagi duna ngamdra ba thabuk chimana ngamgadra yes ngamgada agadi okay ngamoy maju samane yes ngamoy ngamgani sikhangbi hoba then chumda ruling party gi tinna ba ma no ma lam phaba mi oina ji ama lepe mana thogadra kono magasida ma thaba khara tawre khole mantri mandol chou chou ma mayam onare konare ada hani betu ma yagadra natrerga congress ki amale pe kanano professor lepe university da ojaw eramani maningan chotpa hibro o dibe no be jam yawi kadan thapa wena yaba id tagatpa jagi academician chingi manunda osok nai ba manin haire wan bil husen na fair committee ma chana thagatpa nate adigi delhi gi jamna maru oigaba prithivi gi maru oigaba india gi number 1 2 da iba jere ruchi gi professor oramane ye rajti da han yawte ye adu mane phabra phatabra ma oya adi independence kalnel ma yawi adagi hairoki imo yangang ma haiba ma yawi haiba ma yam sida khalleraka akoina thaba taiba party ngate yang bagi takal litre manipur gi di koi political system si yam wang na tabanina sigi manungda prajasina khambi gi dabse BJP da Congress da governor waramba mi tarini pan yawi ticket pi bata chief minister waramba tara rom yawi ambassador waramba doctor oiba engineer oiba ukil oiba judge oiba supreme court ki high court ki chief justice waramba ambassador waramba aya mummi yankai humpu BJP ki yawi Congress ki yawi aduke maragatu da samma ni pugum doida ai khoi ki ani inarki maruina tampaki ama outerki maruina chingi ama ani si thadorina aduna changna nipum doisida babuk marukta ama one of the crowd when hana hanapse adu orugada ba ka chenamada manipur gi nagi MP do phamu bani outerki do phamu bani haiba adu ama hana so pangtho mataw bi haiduna adu maza du tawsura natraga maruktagi maron thokada maron di loin thoina hana oibisu thoina thong tawda ba ki daba mikila ki dawne dana mahamran khandana ta kanoda kangebongda football match kamna ngana chamna hatam mamna ai kan ki bidana chamchin ba farta di yaroi ba adu ki duda mayam changma nipom noida da manipur ke shuru thorap da sir ai yauri he manipur de kai kanun ta haijage ai dana koran matunga na yom ni na to bunga mata ba mi sha moi taru ki mangda kana no ming wena ha da basanta na ngamgadra ngamgada bo ma tharsi maheshwar na ngamgadra ma tharsi bimo na ngamgadra ma tharsi kaiku na ngamgadra karnel sharat na to tom chana na ngamgadra ai dam ta mission changma hai ba che through your media ikutang da miyam da yang kai rom se mai bersing alone jarapa na ro santam mayam alone jarapa lain papot kono maksud se di mar paside ka soina human right ki ona torga lachapa apoi mayam loina rapa amu oina praja singla aina atu tongni bi hane ko na phongku ko ko sa ka ti torni se
ꯑꯩꯈꯣꯏ ꯉꯥꯡꯊꯣꯛꯀꯅꯨꯁꯤ ꯂꯝꯆꯠ ꯃꯥꯡꯂꯕ ꯅꯨꯄꯥ ꯅꯨꯄꯤꯗꯧꯅ ꯍꯦꯛꯇ ꯏꯌꯥ ꯌꯥꯕꯗꯣ ꯇꯧꯔꯅꯨꯁꯤ ꯍꯥꯟꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯟꯅ ꯈꯪꯗꯗꯅ ꯇꯧꯔꯕꯁꯨ ꯑꯩꯗꯒꯤ ꯆꯤꯡꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯃꯤ ꯑꯣꯏꯔꯁꯦ ꯅꯨꯄꯥ ꯑꯣꯏꯔꯁꯤ ꯅꯨꯄꯤ ꯑꯣꯏꯔꯁꯤ ꯀꯥꯛ ꯂꯣꯝꯗ ꯆꯐꯨꯁꯦ ꯌꯩꯔꯒ ꯌꯦꯡꯉꯁꯦꯕ ꯀꯅꯥꯃꯛꯇꯤ ꯂꯩꯈ꯭ꯔꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯦꯒꯦꯟꯁꯇꯁꯨ ꯍꯥꯏꯔꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯧꯁꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯕꯣꯠ ꯑꯁꯤꯗ ꯄꯩꯁꯥꯅ ꯂꯩꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯏꯔꯣ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯑꯣꯏꯔꯣ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯔꯣ ꯉꯥꯛꯇꯕ ꯑꯣꯏꯔꯣ ꯑꯥꯏꯟꯅ ꯌꯥꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯣꯏꯔꯣ ꯄꯥꯏꯗꯕ ꯑꯣꯏꯔꯣ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯚꯣꯠ ꯄꯤꯔꯨꯅꯨ ꯑꯁꯤꯗ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯝꯐꯨꯗ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕꯗ ꯇꯥꯏ ꯆꯨꯝꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯃꯔꯛꯇ ꯄꯥꯏꯗꯕꯒꯤ ꯃꯔꯛꯇ ꯑꯥꯏꯟꯅ ꯌꯥꯕꯒꯤ ꯃꯅꯨꯡꯗ ꯌꯥꯗꯕꯒꯤ ꯃꯅꯨꯡꯗ ꯅꯣꯏ ꯚꯣꯠ ꯌꯥꯎꯕꯤꯒꯅꯨ ꯑꯩꯅ ꯁꯦꯟꯇꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯌꯥꯎꯔꯛꯀꯅꯣ ꯑꯄꯥꯝ ꯑꯄꯥꯝꯕ ꯊꯥꯗꯧ ꯊꯥꯗꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯛꯇ ꯂꯥꯛꯑꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯣꯏꯅ ꯀꯥꯞꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯙꯝꯀꯥ ꯇꯧꯒꯅꯨ ꯍꯌꯦꯡ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯌꯣꯛꯅꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯗꯅ ꯇꯧꯈ꯭ꯔꯅꯤ ꯑꯗꯒꯤ ꯀꯤꯗꯕ ꯊꯦꯡꯅꯔꯒꯦꯅ ꯈꯟꯕ ꯃꯤ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯂꯦꯞꯄ ꯃꯤꯅꯒ ꯊꯦꯡꯅꯔꯗꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯅ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯅ ꯚꯣꯠꯇ ꯄꯥꯔꯇꯤꯀꯨꯂꯔ ꯄꯥꯔꯇꯤ ꯑꯃꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤꯗꯃꯛꯇ ꯚꯣꯠ ꯈꯣꯝꯕꯤꯒꯅꯨ ꯑꯇꯣꯞꯄ ꯑꯃꯗ ꯊꯤꯡꯕꯤꯕꯒꯤ ꯊꯕꯛ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯏ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯔꯤꯠꯇ ꯑꯗꯨꯒꯤ ꯃꯦꯔꯤꯠꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯒꯤ ꯃꯦꯔꯤꯠꯇ ꯚꯣꯠꯇ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯚꯣꯠꯇ ꯑꯗꯨꯗ ꯊꯥꯗꯒꯅꯨ ꯑꯗꯨꯗ ꯊꯥꯗꯧꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯄꯥꯝꯃꯨꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤꯀꯣ ꯍꯌꯦꯡ ꯄꯥꯝꯁꯤꯗꯤ ꯂꯣꯏꯈꯤꯔꯣꯏꯗꯅ ꯉꯥꯏꯍꯥꯛꯇꯪ ꯇꯞꯊꯁꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯅ ꯄꯥꯔꯇꯤꯅ ꯁꯔꯀꯥꯔ ꯄꯥꯏꯕꯅ ꯑꯩ ꯈꯪꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯔꯥ ꯇꯝꯕꯤꯕ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯝꯆꯨꯔꯤꯗ ꯍꯤꯡꯉꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯝꯆꯨꯔꯤꯗ ꯁꯣꯔꯣꯟ ꯗꯥꯁ ꯗꯦꯜꯂꯤꯗ ꯑꯃꯒꯤ ꯑꯣꯏꯔꯣ ꯂꯤꯇꯅꯗꯨꯗ ꯖꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯛꯊꯔꯨꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯣꯛꯈꯠꯂꯁꯦ ꯍꯥꯏꯕꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯇꯧꯔꯒꯦ ꯄ꯭ꯔꯖꯥꯅ ꯌꯥꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯐꯅ ꯄꯤꯒꯦ ꯄꯤꯔꯣꯏ ꯇꯧꯎ ꯑꯩꯒꯤ ꯀꯣꯛꯁꯦ ꯔꯥꯏꯠ ꯇꯨ ꯚꯣꯠ ꯀꯅꯥꯝ ꯎꯒꯗꯕ ꯅꯠꯇꯦ ꯀꯅꯥꯝ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯅ ꯈꯪꯗꯕ ꯂꯩꯔꯦꯗꯅ ꯑꯈꯪꯕꯗ ꯍꯪꯉꯒ ꯏꯕꯨꯡꯉꯣ ꯇꯣꯝꯗꯤ ꯍꯩꯗꯤ ꯁꯤ ꯀꯅꯥꯅ ꯐꯒꯠꯂꯦꯅ ꯁꯤꯕꯨ ꯑꯩꯒ ꯍꯩꯕ꯭ꯔꯥ ꯁꯤꯅ ꯑꯃꯔ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤꯁꯤꯅ IPS ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏ ꯑꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯤꯅ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯃꯁꯤꯅ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯃꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯦ ꯑꯃꯅ BA ꯊꯥꯔ ꯏꯌꯥꯔ ꯇꯝꯃꯤ ꯍꯥꯏ ꯐꯤꯂꯝꯒꯤ ꯑꯉꯥꯡꯁꯤꯅ ꯑꯗꯨꯗꯒꯤ ꯑꯃꯗꯤ ꯂꯦꯐꯇꯅꯦꯟ ꯀꯔꯅꯦꯜꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯃꯅ ꯇꯣꯝꯁꯅꯥꯏꯒꯤ ꯀ꯭ꯂꯥꯁ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯨ BAꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯩꯗꯧꯅꯤ ꯀꯥꯏꯕ ꯃꯌꯥꯝꯁꯦ ꯀꯨꯞꯅ ꯑꯣꯏ ꯌꯦꯠ ꯃꯥꯡ ꯇꯨꯡ ꯑꯁꯤ ꯌꯦꯡꯉꯒ ꯍꯣꯏ ꯃꯣꯏ ꯀꯥꯔꯤꯕꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯦꯛꯇ ꯁꯥꯞ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯏꯪꯂꯤꯁ ꯍꯥꯏꯕ ꯅꯠꯇꯦ ꯊꯨꯒꯥꯏꯔꯣꯏꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯀꯥꯡꯄꯣꯛꯄꯤꯁꯦ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯒ ꯅꯞꯁꯤꯟꯅꯅꯕ ꯇꯦꯡꯅꯧꯄꯜꯁꯦ ꯅꯞꯁꯤꯟꯅꯅꯕ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯇꯠꯀꯗꯧꯔꯦꯗꯅ ꯑꯁꯤ ꯁꯝꯖꯤꯟꯅꯍꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯨꯒꯥꯏꯔꯣꯏꯗꯕ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔ ꯐꯥꯎꯕꯗ ꯃꯔꯣꯟ ꯈꯔ ꯊꯣꯛꯀꯗꯕꯅꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯆꯨꯝꯕ꯭ꯔꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯇꯧꯕꯁꯤꯃꯗꯤ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯊꯝꯖꯒꯦ